की Nongma Panba Numitta Arambai Tengol 80 Pangantabi UNIT-12 na Leptana Pangthoktuna LAKPA Nongma Panba MEEPHAM NGASHISU EBUDHOU PAKHANGBA HARAOBUNG Pangantabi KAKCHING District PANGTHOKHRE Thormaduda Khuding ahan sing social scientist dana vilaisham amadi nungthil pauche well katigi editor Hemanta Kumar Ningombam KAKCHING district ki manungda leidiba AT gi commander sing Tengoloi sing youth o Pangantabi YOP Maira Paibi sing local club sing Mahiroi sing ki asu saruk yaki Leptana Pangthoktuna lakliba thoru masina aikhoi amad oina punsinduna ipai pu sing nga kuna thamlam liba aikhoi gi lining laisola sibu nga na chatuna hena pari chesena ba honaba izati furup amadi ngam khai asibu kanminaba maitai kunai asigi chana lonchat thaksi kasi thaugalon kunai lon yumba lon ifrup izati asigi damak aina lawgadaba thongdang chingbagi matangda social scientist dana bilaisham amadi nuthilgi pawse gi editor Hemanta Kumar Ningombamna miyamda wangang ki